Imes PAODAM yang tabiri basingbo ahan waktada binitana taram nausa bagaloyana kurumzari. Hauzik PAODAM asigi maroyo pau thamzari. Manipurda Omicron ki case kunchama pansukre. Mikhalga marileyana polling officer singi training hokre. Manipur ki tourism sakhona ba Asian Development Bank tagi santhang longna ba hotnari haina chief secretary na phangdokre. Mapungayo palo birase. Manipur ngasi Omicron ki case kuntrani thoi nongna thengaduna state sigi oina apunba Omicron case masing thengnaba kuntra mapan sukre haina Directorate of Health Services ki Director Dr. K. Razo na thorakpa serol amana khangalakli. Omicron variant asi atai lebak singda yamna yangna sandorakpana maram oiraga lamdam asigi miyamna COVID ki satna kanglon ningthina satnaba poktak pibaga loyena hidak kappa yaraba mipum khudimangna hidak kapthok pinaba khangalakli. Manipur da hoki bapung kunmari da miyoi sani kuntra manga nauna COVID positive thengnakre sibadi yaukide pungpham asta punba miyoi lising machmapa hundra mari COVID test tokibada miyoi sani kuntra manga COVID positive oikibadagi ngasi COVID positive oibagi changchada 13.8 mapan yauki stasigi oina COVID pandemic horokpadagi ngasi phawada punba miyoi lakh ama lising kuntaret samri maudra humdoi COVID positive oiba thengnakre miyoi lising ani subna 15 na lekhidre State asida hauzik COVID active case lising ama samri yankhai taret leire ngasi miyoi humpu COVID naba phaduna apunba recover tawkhraba singi masing lakh ama lising kunmari subna kunmathoi sukhiduna lamdamasi COVID recovery rate chada maudra 10.2 panda leire Malengi oina COVID positive ba missing crore kuntrani thoi lakh maudra lising ahum jangwa kuni thoi yore masigi manungda miyoi lakh yankhai manga lising yankhai ampan sutna kunma thoina lekhidre miyoi crore kuntaruk lakh humdrani pa lising kulumdoi sam yankhai humdoi na narambadagi pharakre pandemic asigi saithang phangduna malengi manungda COVID positive case masing khwaidagi yamna thengnaba lebak USA na oiri lebak asta miyoi crore taruk lakh humpam pa lising maudra manga jangwa kuntrom doi COVID positive oikre India na case crore ahum lakh humdrom doi lising marphu chani yankhai humdoi thengaduna ani subada leiri aduga Brazil na case crore ani lakh kuntra lising taruk chamapan yankhai thoi thengaduna ahum suba COVID positive case wang baleba oiri District Election Officer Thobal na sinuna lakliba February 23 amasung March ahum da pangthokadoriba 12 suba Manipur Vidhan Sabha Mikhalda Thobal amasung Kaksing District ta mathau tawgadoriba polling officer singi ahan batangka ke numit mari ni thagada training asidagi Thobal College ta hodokre training aduga mari leinaba warol paumising da pibada District Election Officer gi thausu puriba DC Thobal ahan them Subhas Singhana phongdorakpada Thobal amasung Kaksing District ki polling station chahum maudrama thoiduda auxiliary polling marida mathau tawgadoriba polling officer singbo training pibagi thabak asi ngasidagi hodokpani Numit mari ni sathagadaba training asigi manungda ahanba numit humnidi nupa personnel singi pangthokani aduga aroiba numitana nupi personnel singi pangthokani haiki DC Thobal na makata na hai Election Commission India ki poktak matungina COVID-19 ki vaccine double dose kaptaba sing mikhal yawba yaroi haibagi matungina saruk yakiba polling officer oina mathau tawgadaba singna vaccine kapthok piu haina appeal tawki amaromda District Administration amadi District Health Society Thobal na sinuna polling officer singi oiba COVID-19 ki vaccine kapthokpagi tharo amasu Thobal College ta pangthok akoi da leigadoribasi pulapna 391 polling station aduga akoi da tongana mari amana koi auxiliary polling station ena create torkani sida chatkadawa mioi singdugi training asidagi hujarba akoina tang kun phawba numin mari ni changna akoi training je tawjagani adagi akoi Election Commission of India gi instruction matungina akoi gi vaccine double dose kaptriba kambu election duty yawba yaroi haibanina akoina mafam asida akoi gi district akoi health society akoi district health administration akoi pulap kusam naraga akoi COVID hidak kaptriba mayam gisu hidak kapna akoi kem sinjari
Sahi asida pangthokadariba 32 suba Manipur Legislative Assembly mikhal asida miyamna nungsibiba pamnaba hengalakliba miyamgi ihul asina Manipurda amuhana BJP gi lengak lakhigani amadi Chief Minister su N Birena aduma oikigani haina Rajya Sabha gi MP Laisemba San Zawbana phangdokre ngasi BJP Wangkhem Mandal amasung Wangkhem Kendra Mitei Pangal Development Committee anina puna sinduna Wangkhem SG Yaripo Bisnunahada laiba BJP Manipur Pradesh ki spokesperson Professor Dr. Nimaisa Luwang gi yumda pangthokiba Wangkhem SG lairiba Mitei Pangal singtagi oiba get together amasung interaction gi thoram amada athoiba mithung oina saruk yakiba MP San Zawbana makhatana haikibada Kumza lisingani tara tereki mamangda miyamna aikhoigi hak adu lana pithoktuna lakhibana aikhoi lamdamasta tahaidraba uhoidraba thodo wathok mikap mirakhol awajaina kaya khangduna lakhibani adubu lisingani tara tereki matungdagi di miyamna sumna vote pirakpana saliba sahi asi phawdadi hana miyamna thengnaramba kaya adu ngasidi kokre haiki Tara suba adu orang election bawse atoi tummo de election se atoi vote se tigi atoi elu khalo de election ki value atoi le de election ko kelo le candidate to the lopho ga thar sapo hoga atoi thar nuai hoga sak sara hoga nila ka hoga isai to hoga nuai thon le Kaji itu kajian ini masuk itu kajian ini kau sudah pohon lore masuk kajian lore hanya lore lore sekarang. Election harus sekali lo. Sahih mana sida itu na election itu semua tahu bagi cara mana kali lo, lama tahu cara mana mangja mana kali lo habis. Itu naik naik dia. Ngasi ki tharamadda BJP Wangkhem Mandal ki President L Sunin Kumar Maitai na tharamapu BJP Manipur Pradesh ki spokesperson Professor Dr. Nimaisa Luwang Wangkhem Kendra Minority Mitei Pangal Development Committee ki President MD Abdul Kalam BJP Wangkhem Mandal Minority Morcha ki President Ijazul Haq Singamayum amadi Mitei Pangal ki ahal oiraba miyoi kayasu akhana mitunglen sing oina saruk yakhi Sarkar asna tourism sakhotnaba tongan-tonganba thabak tharom kaya ama leptna paikhatli loyana Asian Development Bank tagi sentang launanabagi wari sanari haina Chief Secretary Dr. Rajesh Kumar na phongdokre Manipur Tourism Department asinduna Netaji Subhash Chandra Bose ki sam 15 suba mapok kumonga mari layana hapta ama sutna chathagadaba Iconic Events Week Luwang Sangbam da laiba Luwang Pok Multi Sports Complex ta ngasi haudokladuna mahakna hai Sarkar ga Asian Development Bank ka wari sanariba si sungsoi choiduna afaba oiraba yai masina lamdamasi ki tourism sector ki infrastructure sing sangat sagatuna lamdamasi ki naharol kayada thabak piba ngamlagani phongdokhi ngasi ki Iconic Events Week haudokpagi saro moina tongan ba cultural show sing utpana mapungoiba thoram oikhi ngasi ki tharamadda PK Jha IS Commissioner Tourism Government of Manipur W Bohal Director Tourism Government of Manipur Dr. T.S. W Chairman and MD Babina Group of Company amadi tongan ba saknai raba miyoi kayasu saruk yakhi We are very hopeful that government will succeed. We are in negotiation with the Asian Development Bank. Initially, we are projecting about 1,350 crore to be taken from Asian Development Bank and some private entrepreneurs to bring another 700 crores. With about 2,000 to 2,200 crore, we can create a very good international standard infrastructure which will provide lots of direct and indirect employment and also harness a huge tourism potential of Dr. Lake and Manipur as a whole. Handak pangthokadariba Manipur gi Legislative Assembly election da mathau tawgodariba amadi duty tagadaba essential service da leiba miyoi sing mikhal numita postal ballots na duna vote thadaba ya halagani masigdama Election Commission of India ECI na thokpa postal ballot mikhal thadaba yaraba sing list thokre hariba list adu da yawriba sing di Electricity Department, BSNL, Railways, Post and Telegram, Doordarshan, All India Radio, COVID-19 ga mari lena thabak toriba Department, Aviation, Fire Services, Ambulance Services amadi mikhal gi paulo riba media person singni ECI na lokiba ware amagi matungina sahi marpho gi mathata leiba miyoi sing amadi electoral roll gi data matungina disability flag chataba sing amadi COVID-19 naba natraga nare haina singnaba singsu
postal ballot sinaduna vote thadaba yagani masigidama aro singna postal ballot form 12D gi application form sing persons with disability PWD sing amadi sahi marfu helaba hal singda yanthokpa hokre haina chief electoral officer Manipur dagi thorakpa zarot amana phongdorakli Manipur Pradesh Congress Committee ki Vice President oibagi mathakta tongan ba PCC gi tongan ba phongkya pairiba hanagi Minister Dr. K.S. Ratan Kumar Bulamdamasi ki processing amadi electronics media da Congress dagi toplaga atopa party da yauragani haina phonglakiba pawadu yumpham yaudabani paw phaunaba watpadagi lana sandokibani haina Ratan Kumar masana pawmi singda sengdokre BT Rota laiba MPCC ki office da pangthokpa pawmi singa ngasi unabada mahakna hai Congress dagi horakiba ama oina party asiga imung manung dauna leminari sanglaba sahi kaya Vice President yaudana thokya puduna lakpani Mikhal maya naksilakpaga marilena pairiba phamsing asidagi potharage haina President ta serol pisinkiba lai party asigi membership tagi tokpa leitri hairaduna maha Congress nataba atopa party amatada yaubagi wafam leite All India Congress Committee ki President Rahul Gandhi Manipur Incharge Bhakta Charan Das Jairam Ramesh CLP leader Oibobi President and Lokan yauna party asigi thaupuba sing unaduna sayat nariba asigi matangda wari chanare hairaduna party asigi mapangang kangkha naba mahaki maikai dagi angamba thakta hotnari haina pawgi mifam aduda phongdokhi I'm the Vice President of Administration, then Chairman of the Media Committee, Chairman Research Department, Chairman of the COVID Pandemic Subcommittee. So I requested the respected President to relieve me of this post of MPCC. That was the concerning the party organization, but not the question of leaving the primary membership from the Congress party. I have never left the party. But there has been some miscommunication or misunderstanding in the media that has been circulated, whereby stating that I have left the Congress party. That is not true. That's what I'm trying to clarify on that. I'm very much in the Congress party. I have never left the party. Paugi mifamatuda saruyakiba working president ke Mega Sandrana phongdokibada lakadoriba taranithoi suba Manipur Legislative Assembly mikhalda party asigi mihut oigedaba mirep sing athuba matamda lauthoknaba election committee gi oiba warep lowre nongmunini asigi manungda AICC da proposal list thagalagani loyena mikhala sida mirep oigedaba singi mingsu lauthoklagani Kaksing district ki manungda leiba masagi sahi humpugi mathakta leiba heart naba amadi cancer naduna chemotherapy toriba loyena arubalaina naduna masa solaba ahal singda COVID vaccination ki booster dose amadi COVID vaccination second dose kaphawdaba Kaksing district ki miyamda Jiban Hospital Kaksing na lemna vaccination tawba ngarangdagi hore khudong chaba si lobiyo haina hospital asigi MD Dr. Yengkhom Ashok Kumar na phongdorakli Wapama Singasi Hospital asta pangthokiba pawmi singu unaba amada Dr. Ashok Kumar na phongdokibani mahakna makhata na phongdorakpada Serum Institute of India na Manipur gi oina private hospital anida hakthengana institute asdagi hidak loba yabagi khudong chaba pibirakpagi manungda Kaksingi Jiban Hospital asi amani asigumba khudong chaba asna maram oiraga COVID-19 gi ahum suba wave Omicron laina asna Manipur da yoslakpa amadi numit kharani asida Manipur gi oina positive oiba migi masing tapna hengalakpa amadi hospital asimakta da mioi khara COVID test tawbada positive oiba mioi taret thengnaba asina laina laisasna khwaidagi awaba saitheng pigadaba sahi humpugi mathakta leiba aruba laina naraba mioi singda booster dose lemna kapnaba amadi second dose kaphawdaba sahi tarani pangi mathakta leiba miyamda lemna vaccination tawnaba khudong chaba si hospital asna pijabani district asigi miyamna khudong chaba si lobiyo haina appeal torakli Sahi humpugi mathakta comorbid condition laina laibasing immunocompromised toraba type 2 DM heart naba amasung magi cancer naba chemotherapy tobusing se sigi khalaga akoina free da jiban hopsala ngarang dagi hongna ahansing sigi free da vaccination third dose akoigi booster dose si kapa hojare
ꯑꯁꯤ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤꯅꯣꯗ ꯍꯦꯟꯒꯠꯂꯛꯏꯕ ꯀꯩꯅꯣꯁꯤꯗ ꯑꯅꯥꯕꯁꯤꯒꯤ ꯃꯔꯝꯁꯤ ꯌꯦꯡꯉꯒ ꯋꯥꯒꯗꯕ ꯑꯍꯟꯁꯤꯡꯁꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯁꯤ ꯃꯈꯣꯏ ꯇꯧꯖꯔꯅꯤ ꯑꯗꯨꯒ ꯆꯍꯤ 53ꯗꯒꯤꯅ ꯆꯍꯤ 53ꯒꯤ ꯃꯊꯛꯁꯤꯡꯁꯤꯗ ꯍꯥꯟꯅ ꯁꯦꯀꯦꯟ ꯗꯣꯁ ꯀꯥꯞꯍꯧꯗꯕꯁꯤꯡꯗꯣ ꯑꯗꯨꯁꯨ ꯀꯥꯞꯄꯒꯤ ꯐ꯭ꯔꯤꯗ ꯀꯥꯞꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯃꯗꯨꯒꯤ ꯐꯦꯁꯤꯂꯤꯇꯤꯗꯨ ꯑꯩꯈꯣꯏ ꯁꯤꯗ ꯄꯤꯖꯒꯅꯤ ꯈꯨꯗꯣꯡꯆꯥꯕꯁꯤ ꯂꯧꯕꯤꯍꯧꯅꯕ ꯑꯩꯅ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯁꯤ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯊꯦꯡꯛ ꯌꯨ Prime Minister Kisan Sinchay Yojana PMKSY 2021-22 scheme gi makhada Horticulture and Soil Conservation Churachandpur District na ngasi district asigi beneficiary kuntra manga da water pump amadi micro irrigation equipment kuntra manga yenthokre Tharamasi Churachandpur District ki Tuibong da leiba District Officer Horticulture and Soil Conservation gi office ta pangthokibani scheme asigi makhada beneficiary kudimangna lupa lising tara manga amadi lupa lising tara deposit tauki adubu numit kharani gi matungda department na beneficiary singi masa masa gi account da deposit ki sampam sing adu handokre ngasi gi tharamda District Officer Churachandpur Horticulture and Soil Conservation and Madurja Singh na water pump amadi micro irrigation equipment sing adu yanthoki tharamadu da Horticulture and Soil Conservation Department gi staff sing su saruk yakhi Ningol Khut Manipur gi AEB sing yauna tongan tongan behiram singda mana phanglaklaba phanglaklabi singbu harau taramna okpa amasung ningtham saireng saidin nabagi thara amangasi Wangjing Sorokhaibam lekai da leiba Palem Panthau Masaigol gi sanglenda pangthokre Palem Panthau Masaigol Wangjing na sillaga pangthokpa tharamadudha Sahitya Academy New Delhi gi Manipuri Law gi Advisory Board ki convener Nomaithem Kiran Kumar na athoiba mithung Palem Panthau Masaigol Wangjing President Yumna Mahendra Kumar na thoram mapu amasung Manipuri Sahitya Parishad Thobal District Masagi President Moirangthem Rajendra Sahitya Yokhat Kanglup Sayoka Tenthagi President Kartik Maiba Ningol Khut Manipur gi Pautak Loising Moirangthem Nilakumari amasung Khwarakpam Sunita Social and Cultural Activist Rakesh Nauremna ikai khumnaraba mithung sing oina saruk yakhi January kuntaru Republic Day tharangi mangoina security ki section tharangi saru amo oina Manipur Police na tongan tongan pham na thiba humbagi thabak ki saru amo oina ngasi nungthil MPP Office Road BT Road Polo Ground maning amadi Leima Shopping ya koibada thiba humbagi thabak sathakre Impal West ke Additional SP Operation M Amit Kim Yeng Makhada City Police amadi Commando ge OCP asobana lusingduna khudakta chathaba search operation du damyoi cham humpurongi saktak se sing yaubra yengki Election ga mari layana mamang sahi gi December tang 12 gi ahingda hairok ta thokiba khana jainabagi thodokta Rohit Koba Mahiroi ama nomaina katuna hatkiba amadi mahakya pokpabuna so alambagi thodokka mari layana asumba puthokpa ngamdaba police hairokta leibiranu lona yadaba nomai puthokpa ngamdaba police hairokta gi hanbikro hairok isana hairok ngakjarage haiduna masing yamlaba nupi miyamna ngasi nungthil hairok police station da thomjenkre JSC against the brutal killing of N. Rohit Hairok na sinduna ngasi nungthil Hairok Part 2 Mayalai Kai Primary School ground da Rohit ki misi asi aseng basumba wayal piu mihat pa amadi mihat padasina ba nongmai putho u haiduna miyamna wakat mifam phangki wakai mifam adu da Rohit mihat ki charge athubada thangatlu lona yadaba khulai paibasing NST tahlu mihat asidasina ba nongmai athubada putho u haiba kholaw singsu lawki Wakal mifamadu loislakpada miyamaduna hongnaruba naidana Hairok Police Station da thomjilakduna asumba puthokpa ngamdaba police Hairok tagi hanbikro Hairok isana isagi khun ngakjarage haina lauduna police station gi gate miyamna nomki amadi miyamaduna police station mamangda u phaijinduna tayar mai thaduna lambi thingjinki lambi da miyamata chalhankide tungda Thoban police ki ahenba police sangsulakduna irang laksanaba honaki amadi JSC gi miyoi taruk wari chanaba khangatuna Hairok police ki OC ga wari chanaki tungda yanaba purakpa ngamdabadagi mihat adugi matangda semkiba SIT gi officer Sachidananda Soibam amadi case asigi ayo lakpa ngainaki adumakpo thengla phawba laktabadagi miyam saunaki achumba phangdir phawba makhatana santi oiba khongjang sing changsingkigani hairi
Wakan mifam aduda saruk yakibi kundongbang ongbi sinina haikibada mihat aduda senaba miyoi taruk Manipur lengakna phakra matungda hauzik Police Department ke maikidagi kari karamba investigation tawbirabage haibadu miyamna singnaba phawi mihat aduda sinakiba nongmai puthoktaba maramna miyamna investigation sida thajaba ngamdre matungda amohana taroktanaba miyang khangna ahak paserak pihaningi haraduna miha asasanariba miyoi taru asigi chasit asi numit nipu mangani gi manungda thagat piyu haiki miha tu da season nariba nongmai jingdo moina ngasi bawda phagat triba karigino aduga loinana hariba miha sida chenaba mi jingje aikoina aingi matungina ikoi praja jing khangna moibu matungda amuk hanna tawraktanaba ahak pachairak to ikoi pihanninge hit misida chenariba mi jingjigi mari lainaba sa sithe athuba matamda numit nifu mangani gi manungda thagat piwaiba wafamje ikoi hairokta leiriba nupi khunai mayam jina leptana laugini leptana changshingini khongjang kaya athubada sa si thagat piu marangi matungina dandi bibiyo haiba Bihar dagi sahi marfu mari suraba ahaloraba nipa amabu COVID vaccine ki dose 13 rak kapkhre haina maral sirabasu Indian Penal Code ki arrest warrant yauduna phaba yaroi hairi Brahmadev Mandalna maming tongan kauba identity card sing parna vaccine 13 rak kapki Bihar Police na Madhapura district ki Purarini area da laiba Mandal bu January 9 da maral sirakibani tongan ba identity card sing sina duna tongan famda February 13 lisingani kunmathoi dagi January 3 lisingani kunithoi phawda vaccine 13 rak Mandalna kapkibani hairi United Arab Emirates ki capital Abu Dhabi da laiba asauba oil storage manaki petrol tank drone attack ni singnaba amada miyoi ahum sire tarukna sopan nangki laikhidraba sing adu amana Pakistan machani aduga anina Indian macha singi attack adu Yemen's Iran Allied Houthi movement na chathakibani hairi Abu Dhabi police na phongdokibada industrial Mushafa area dani attack chathakiba aduda fuel tanker ahum pokhai ki Abu Dhabi International Airport manata laiba hojina sagatana laiba building amadasu pokhai bagi thodok thokhi madudadi yamna kahena sokhide hairi Saudi Arabia da Houthi singna cross border missile toina chathaduna lakribani Haujarabada maroya pa amukana pijari Manipur da Omicron ki case 58 sukre Mikhalga Marilena polling officer singi training hokre Manipur ki tourism sakhona ba Asian Development Bank tagi santhang longna ba hotnari haina chief secretary na phongdokre Ngasi gi de paudam pijaba matang astilution jare miyang tabiriba singbu khumjari